Ngasigi viral video Kukina bus ta check tawbagi footage adu ukhundagi Imphal thokpa lambi Sina Kaithen village ta thokpani hairi mafam aduda Kuki militant singi Sinai camp kauba designated camp ama lei hairi asigumba thodok asi ngasi khakta nate yamna toina thoi hairi government na midyang sangbiu haina su harakli hairi ba thodok asi Manipur Manungda thokpa thodok ama oiramle Arambai tengona ikui kuidana blood donation tawbada lising hena tawkhre hauzik su leptana donation tawri aikoina pikhiba ido maitai khakta kapkadabani haide furup khuding kappi bani Arambai tengona furup amatada yaknaba dauna khande adubu aikoigi ireibak ifurupda yaina henjilakpadadi yade haiba khanganba khaktani haina Arambai tengon gi lusing puren oriba korongan ba khumangi maikaidagi phongdorokli Kuki gi su kem kharam bai phai khunda hongjilabadi Churachandpur Kangpokpi Road Thinglagani FNCC Ima mayamna sekmaida primukmel lehelu haina protest tawba adu makha tana tawba yararoi haina thinglae hairi Kuki singna sagaliba separate administration gi manglan kaidaungaida mangphaunaroi Tombi PM gi khongsana Manipur gi irang asi losinba ngamloi irebak ifurup nungsibagi I sendaba lusingba sing mathangi mikhanda amuk hana thokpiraganu nganbi Myanmar gi Okpho Township Bago region da military junta na parachute tagi bomb intharaga local PDF ahum Hatkhre Myanmar da Zolen haina homeland taliba Sin Kuki Jo singna military army junta da leptana attack tawri Myanmar gi rebel group sing ayambana amata oina punsinkhre masina takpodi makhoi mapangan sonthare lanmi yamsilaktre junta gi khutta tumna sikre takpani Greater Imphal Manunggi Leirak Khulak yauna sahi ahumgi manungda pumlang langhanabagi pandam kayada concrete road sembagi thabak paikhatpa hokre Prime Minister na Churachandpur lakpada uhannaba ahangba ku samarom Kuki singna sem saba hokre